China की Lanmising Ngamkhei Paringda Leptana ChangsillakpanaTamba Ngamdaba Fibamda Leire General Manos China की Lanmising Laiva Kasiga Ngamkhei Lonariba Line of Actual Control की Sarukta Changsillakpa Hengalakpa Sina Tamba Ngamdaba Fibam Amada Leire Haina Army की Chief General Manos Pandena Phongdokre General Pandena National Capital Annual Army Day की थौरमगे Sidelines ta pangthokiba press conference amada warol piraduna haikibada Aikoi की Eastern Command की opposition की sarukta China की Lanmising na Changsillakpagi chang asi hengalakle China ga tainaba awang thangba ngamkhei की saruk ase ningthijana control tawragaso tamba ngamdaba phibam amada leire laiwa kani की army force की marakta lariba yenariba issue taret की manungda manga di santainaba puraknaba khana neinakraba nei masi oidunasu awang thangba border की sarukta lariba phibam ase ningthijana control tawbaga loinana stable loiba phibam amada lei Aikoi khwaidagi awang mathakta sem saduna leibaga loinana karigumba pamdaba thogdok ama hek thorakpa matamda madubu thengnanabagi damakta chapchana sem saduna lei Pakistan ga tainaba border da ceasefire thamba taragaso aikoi na mikum nahum singna leiba darkar oi adumoinamak yumthangnariba laibak singna terror gi infrastructure amade terror group singda support tawbagi thawong sing Leptana sathare haukiba chahi manga gi matamasida army na paikhaliba welfare project singi matangda General Pandena haikibada Border Road Organization BRO na awang thangba border asida kilometer lising ani ga chamarom sangba lambi ama semkhre aduga haukiba chahi manga gi matam asida meter lising taret ka chamri yangkhairom sangba thong sakhre mahakna makhata na haikibada Arunachal Pradesh ki Frontier Highway da semgat sagat pagi thabak sing sathare teng samga amadi achouba makhal gi nongmai chamri rom thamba yanabagi mafam ama Stern Ladakh Center da semlei masigi zu mathakta Lanmi lising yangkhei ga mangarom thamba yanaba heavy tet amasu semlei army gi chief asina haikibada awang nongpok state ta santi hanjellei masina laiwa kasigi jati gi tungi punsida khumang chauksina bo nabada mateng oiraga nei Indian Army Artillery Corps da athuba matamda nupi officer sing thabak tawhallagani haire Russian staff hantanaba khangan khre lakliba February ama phabugi manungda Estonia ge Tallinnda lariba Russian embassy tangkhai hanthaduna Diplomat nipan amasung administrative amade technical employee taraga mga khaktamak thamnaba Estonia gi authority na khangan khre haire Estonia gi Foreign Affairs Ministry na Russia gi Ambassador Vladimir Ripayev kaukhatuna order asiga mari leinaba diplomatic note ama khusinaki haina media gi report ama na haikhe Estonia na lawriba fidepse Tallinn amasung Moscow da leriba laiwa kani gi diplomatic mission masing manahana bagi damaktani haina Estonia gi ministry na haikhe Ukraine da nuclear monitoring mission thagadaure United Nations ki nuclear watchdog oidiba IAEA International Atomic Energy Agency na Ukraine da lariba nuclear power plant NPP sing da monitoring mission sing tharagani haina Ukraine gi sarkar na chalaiba uniform news agency gi report amana haire lakaduriba matam kharasida NPP pumnamakta hairiba mission sing tharagani haina Ukraine gi state nuclear regulatory inspectorate ke acting chairman Oleg Korikov na phongdokiba wafam ama news agency asina quote tawkhe mission sing asige khwaidagi maruoiba pandam ase Russia amasung Ukraine gi lan manungsida nuclear facility sing tekta kaidana thamnaba amasung radiation gi khudong thibadage kannabagi damaktani haina Korikov na haikhe IAEA gi staff na Ukraine da Russia na missile attack tawbada maduna nuclear plant sing da kadai fauba akaiba pi haibadu akhanana yangsingani haire haujing maki oina Ukraine da nuclear plant manga leiri amasung masigi manungda mari di mathau taure English amaga chamapan marfuga nipan gi April kun ga tarukta nuclear gi mang tak pathokiba Chernobyl nuclear power plant gi ing lising ani ge December taraga manga da mapungpha na shutdown tawkhre mamang sahi gi August tha da su IAEA na Ukraine gi kharom da leiba Russia na khudum chansilaga thamliba Zaporizhia nuclear power plant da monitoring mission thakhe aroi bada tabiri bapum namak pu thagat chare